BJP की लेजिस्लेचर पार्टी की मिफम पांगतोक्तना सिगी इशूसिदा खन्नाबा अदुगा मखोयना खन्नागी वफम अखोयगी MLA इबोम चाना थमगी वफम सिददी करी वफम थमिनिंगी बाबू yes tamo अखोयगी आदि गन्ना नोंमै पायरगा अखोयगी amaga hana sunarga solution budi por oidabnina asai peaceful oina keno toro leimina basidi miyam parjagi chu hana dagi tum lawdo leibani adu tawbudabu asai hairiba moy ko kiju imale kangu duna akoi virtual da yauraga hairiba wafam singdo madu khulai animak tagi lokhatpa hairi mahutta leiriba akoi kuki nata so call Kuki ay firu paigara na ta furu paigara mo ilai ba kamu sing sida oji khulai phong na paira chatli bdo madugi kaino da oina government na mien junction biraga khulai sing du collect to biraga mo gi sil pha ya phagat laga mo gi kaino sing sida khoi gi mission phada da no mai caption le ba gi litan ne thodo ko adi mamang da su mayam am caption da question da to gi thodo mayam am lai di adu sum ma ji ana priority basis ta phagat pi ba akoi gi lai ba Tampaki laiba area sing sidadi coming operation chu natraga thibu mai thabak chi nong tege lepte aduna nauti gi chathari ba chatharaga phabu su lepte adugi mathakta akogi lairamba khuju kulai singdu governor na kaino tholak ko chi ondu gi matungina statement kaino tawdi matungna mamang na loina phasema da town sabi gi masi single laga akogi pibe aba akogi loina pi gramne hoji kulai pai si di kadai da no laiba chingda ne ba chingi laiba area singda sida khulai si loina khongna pairaga chatna khotna hoji tawridune aduna micham da caption ba phajan ba highway singda attack tawchen ba thabak sing si myam ma chatha duna si lakhamne aduna masi kaino sincha chingda laiba akogi mogi su haiga su na tawni haiga laiba kango mayam sia masida oina action lokhat piu Machida waina government gi kaino singdo BJP legislative ki akhoi assembly gi mogi mayam ji phamina bro adugi kaino resolution ama lobiyo bo resolution ama lawraga akhoi kaino da jingda laiba kaino singse akhoi lairu valley area da din tigi tawda laira jingda su machiga dam manan miyang dam manan thambiba kaino cha action plan oigara natraga mai security kaino tawgara madugi pulam singse madu hana chathabi matam da program yam gi apamba matam sangai lawriba kaino singda koi poi me ama mamang de su pokomi na pikat ki ba koi miam gi release to matam da manipur kan bai release to matam da su poi me am pikat chagram adu su oina moi knowledge loi nai khami adum action plan do oina tathabi adi kwai hena phawa oigani na thamjage aduna tabata ri khulai singji chinga adum lai raga tamgi kaino sidang hale raga kaino to ga phogi phagat pa khokat pa ai kaino singji sum tathaba ani makta oina yeng bata di irang nem thagani aduna tabida one sided tat patar tadi pagat pokot pesi miam parjagi apam do oi oi na swain thambe to